Regional Institute of Medical Science RIMS Imphal multitasking staff sama kuntra launabagidamag RIMS authority na thokiba notification adugi matangda hauji tongan ba maikai kyadagi khongjang kya sangsilakpa letloi dori all tribal student union ansamna makhoyu oiba pifam thokpa ST amasung SC gi reservation pidagi mayokta tha asigi marige yuk pung 3 tagi numidang pung 3 fawba Manipur Pumbada total shutdown chathragne hena law thokre achumgi cherol aduna haribadi sathagadoriba bal aduda emergency service singidamakadi komthokani hainasu paw osna hairi nakal amoromda ngasi RIMS hospital gi non teaching staff amasung contacted riba staff singna thasi manga da pangthokani haina toromba adugumlaba multitasking staff sing lobgi exam khangogduni thokhiba adu yaringda phongdokpaga loyana thasi manga fawi manungda exam pangthoktrabadi makhal makha kai khongjang kya sangsilagani hainasu phongdokkhre asukoi matam sangadagi akoi matam hairaga lakchabasu kaigumba kamen amata akoi phangdrabani adubo ngasi April gi tarik ani sigi pung amada akoi return si taunaba na akoi sem saduna leire adubo laibak thiba haigadra ngarang si ahing pung 12 makhai adwaida akoi report si phangi akoi gi kano si return si akoi postpone tawre